I yoli. Hello mayam, good morning mayam, happy Makar Sankranti. Ado ngasigi Sankranti numitsu ore aduga khoi ibokki kanosu soratsu ore ko. Duna Makar Sankranti ni lai gi dikai ba yadabanina lai gi khoi di yum mangdi ba ko duna khoi siga heru khara katle ba ko. Aduga somda su kanna sorat ki siga chai sing thonge khoi gi sumangda sonda di khara mi do tindoi mina ne jamdoi mina thongbom do mong cha da ba ko duna khoi siga thonge ba ko. Aiga sing mayam tongna kana thongi. Aisu papa loisalaga aisu moida lae ba ko. Mi su phana jamna kaba haunara pung haidi dum mapan tara tasala bako ngasigi akhoi bok leigidabagi sorat ki video se memory ama oina lehaunabagi ai namjarake mayam su dum jengo do ngahak leiraga sisina ibokki cheng haptoine bako fajana engna chikna layamenda nungaina haidi leinabagi damakta ko ibokki siga magi mayam katle sida fanek pe kari loina sunaba yawhalle katle nungaite ibokse uraga aduga huji ngahak leiraga huji isai sakpa hauraktorebako isai sakpa haurakpagi hujikse loina lekhatnarini. Shri Gaurang Oh, yeah.
타부 타령이 타부 마저리 아좀더 조심하지 마비마다 뒷가슴 아따리가 상가윤데 따르기 प्रजति शक्वाजर विरत हाइन पोपदि होरदुल इवो कृष्ण जुरुन रधावि खवाय मस्तुता खवाय जग्रव जाम शिर प्रज शिर करम हीन लय शिरता श्रीमती मवि मराठी काले ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯈꯤꯔ ꯑꯃꯨꯛ ꯌꯦꯟꯕꯒꯤ ꯀꯟꯅ ꯆꯪꯉꯛꯑꯦꯕꯀꯣ ꯏꯁꯩ ꯀꯟꯅ ꯇꯧꯔꯤꯉꯩꯗ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯆꯥꯛꯁꯦ ꯊꯦꯡꯗꯧꯕ ꯍꯥꯏꯗꯤ ꯑꯌꯨꯛꯇ ꯂꯣꯏꯁꯟꯗꯣꯏꯅꯤ ꯑꯗꯨꯗꯨꯅ ꯈꯔ ꯊꯦꯡꯒꯗꯕ ꯃꯥꯜꯂꯦ ꯑꯗꯨꯅ ꯃꯌꯥꯝ ꯆꯥꯛ ꯂꯥꯡꯕꯅꯤ ꯍꯥꯏꯅ ꯈꯤꯔꯁꯦ ꯌꯦꯟꯗꯣꯏꯅꯤ ꯑꯗꯨꯅ ꯌꯦꯟꯅꯕ ꯇꯧꯈꯤꯒꯦꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯈꯣꯏ ꯈꯤꯔ ꯆꯦꯅ ꯂꯣꯏꯅ ꯑꯃꯨꯛ ꯂꯥꯛꯑꯦ ꯐꯝꯕ ꯑꯗꯨꯒ ꯃꯌꯥꯝ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯕ ꯁꯥꯕꯒꯤ ꯁꯤꯗꯥꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯕꯩꯇꯒꯤ ꯁꯤꯗꯥ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯗꯣꯅꯤ ꯑꯗꯨ ꯂꯣꯏꯔꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯂꯩ ꯆꯥꯏꯕꯒꯤ ꯑꯃꯨꯛ ꯂꯥꯛꯑꯦ ꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯑꯩꯗꯤ ꯂꯩ ꯆꯥꯏꯅ ꯂꯣꯏꯅ ꯊꯣꯛꯂꯛꯑꯦ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯂꯩ ꯆꯥꯏꯕꯁꯦ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯀꯦ ꯑꯗꯨꯒ ꯃꯌꯥꯝ ꯂꯩ ꯆꯥꯏꯅ ꯂꯣꯏꯔꯛꯄꯗ ꯑꯩꯈꯣꯏ ꯂꯩꯁꯥꯕꯤꯒꯤ ꯊꯕꯛ ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯗꯣ ꯑꯌꯨꯛꯇ ꯂꯣꯏꯗꯣꯏꯅꯤꯅ ꯆꯥꯛꯁꯨ ꯄꯤꯖꯔꯅꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯃꯌꯨꯝ ꯃꯌꯨꯝ ꯍꯟꯅꯕ ꯃꯇꯝꯗ ꯈꯦꯆꯤꯁꯦ ꯑꯃꯨꯛ ꯄꯤꯗꯣꯏꯅꯦꯕꯀꯣ ꯑꯃꯃꯝ ꯌꯦꯟꯗꯣꯏꯅꯤ ꯑꯗꯨꯗꯒꯤ ꯍꯧꯖꯤꯛ ꯈꯦꯆꯤꯁꯦ ꯀꯟꯇꯦꯅꯔꯗ ꯍꯥꯞꯅ ꯈꯣꯠꯇꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯧꯗꯅ ꯇꯧꯔꯤ ꯂꯣꯏꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯂꯣꯏꯔꯕꯅꯤꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯆꯥꯛ ꯏꯁꯤꯡ ꯆꯥꯕꯒꯤ ꯃꯇꯥꯡ ꯑꯃꯨꯛ ꯌꯧꯔꯛꯑꯦ ꯑꯗꯣ ꯍꯤꯟꯖꯥꯡꯁꯦ ꯁꯤꯗ ꯁꯥꯛ ꯊꯣꯡꯕ ꯑꯃ ꯂꯩꯔꯦ ꯁꯤꯒ ꯄꯅꯤꯔ ꯊꯣꯡꯉꯦꯀꯣ ꯃꯇꯔ ꯄꯅꯤꯔ ꯊꯣꯡꯉꯦ ꯑꯗꯣ ꯌꯥꯝ ꯍꯥꯎꯈ꯭ꯔꯦ ꯑꯗꯨ ꯅꯨꯃꯤꯠꯀꯤ ꯃꯇꯔ ꯄꯅꯤꯔ ꯊꯣꯡꯕꯗꯣ ꯑꯩꯒꯥꯁꯤꯡꯗꯣ ꯌꯥꯝ ꯍꯩꯌꯦ ꯌꯥꯝ ꯊꯥꯒꯠꯂꯦ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯦ ꯄꯀꯧꯔꯥ ꯀꯔꯤ ꯀꯔꯤꯅꯣ ꯃꯊꯦꯜ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯌꯥꯝ
ꯑꯩ ꯆꯪꯉꯒ ꯌꯦꯡꯍꯜꯂꯛꯀꯦ. ꯁꯤꯗ ꯂꯩꯔꯦ ꯁꯤꯡꯖꯨ ꯈꯥꯏꯕꯣꯛ ꯑꯃꯗꯤ ꯃꯣꯏ ꯌꯦꯟꯕꯒꯤ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ. ꯑꯁꯤꯗ ꯂꯩꯔꯦ ꯀꯥꯡꯉꯧ, ꯑꯗꯨꯒꯩꯗꯤ ꯂꯐꯨ ꯏꯔꯣꯟꯕ ꯑꯣꯏꯔ ꯃꯥꯜꯂꯦ, ꯑꯗꯩꯗꯤ ꯕꯗꯥꯝ ꯑꯉꯧꯕ, ꯈꯖꯨꯔ ꯊꯣꯡꯕ, ꯀꯩꯅꯣ ꯈꯪꯗꯦ, ꯌꯥꯝ ꯌꯥꯝꯃꯦ ꯃꯌꯥꯝ ꯃꯊꯦꯜꯗꯨꯁꯨ. ꯑꯗꯣ ꯃꯌꯥꯝ ꯆꯥꯛ ꯏꯁꯤꯡ ꯀꯟꯅ ꯌꯦꯟꯅ ꯈꯣꯠꯅ ꯇꯧꯍꯧꯔꯤ. ꯑꯗꯨꯒ ꯌꯦꯟ ꯈꯣꯠ ꯇꯧꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯏꯕꯣꯛꯇ ꯊꯥꯕ ꯐꯤ, ꯑꯗꯨꯒꯒꯤ ꯍꯩꯔꯨꯛ ꯀꯔꯤ ꯀꯔꯥꯡꯁꯤꯡꯗꯣ ꯂꯣꯏꯅ ꯚꯥꯃꯣꯟꯅ ꯐꯪꯗꯣꯏꯅꯦꯕ. ꯑꯗꯨꯗꯨꯅ ꯚꯥꯃꯣꯟꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯗꯣꯆꯥꯅꯦ ꯑꯩꯈꯣꯏ ꯂꯩꯁꯥꯕꯤ ꯑꯃꯅꯤ ꯇꯧꯔꯒ ꯄꯣꯠ ꯄꯨꯝꯅꯃꯛꯁꯦ ꯚꯥꯃꯣꯟꯗ ꯊꯤꯟꯕ ꯂꯥꯛꯑꯝꯃꯤꯅꯦꯕꯀꯣ. ꯃꯣꯝꯄꯥꯛꯇꯨꯕꯤ ꯑꯩ ꯌꯣꯜꯂꯤ ꯅꯨꯄꯥ ꯑꯃ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯊꯤꯜꯂꯨꯔ ꯍꯜꯂꯛꯄꯗ ꯁꯤꯗꯩꯁꯤꯗ ꯂꯩꯁꯥꯕꯤ ꯈꯔꯅ ꯄꯦꯄꯔ ꯀꯟꯅ ꯁꯦꯠꯂꯒ ꯂꯩꯔꯝꯃꯦ. ꯑꯗꯣ ꯄꯦꯄꯔ ꯁꯦꯠꯂꯤꯁꯤꯅ ꯍꯣꯔꯦꯟ ꯆꯥꯛ ꯆꯥꯕ ꯃꯇꯝꯗ ꯃꯌꯥꯝꯒꯤ ꯍꯥꯏꯗꯤ ꯃꯊꯨꯟꯗꯣ ꯍꯥꯏꯗꯤ ꯋꯥꯔꯛꯏꯗꯅꯀꯣ, ꯑꯗꯨꯗꯨꯒꯤ ꯐꯝꯊꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯕꯤꯔꯤꯕ ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯊꯕꯛ ꯀꯥꯟꯅꯗ꯭ꯔꯥ ꯃꯌꯥꯝ. ꯑꯗꯣ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯂꯩꯔꯒꯅꯦ ꯑꯃꯨꯛ ꯍꯥꯏꯗꯤ ꯆꯥꯛ ꯆꯥꯕꯒꯤ ꯍꯥꯏꯅꯔꯛꯑꯦ. ꯑꯗꯣ ꯆꯥꯛ ꯆꯥꯕꯒꯤ ꯍꯥꯏꯅꯔꯛꯄꯁꯦ ꯃꯤꯁꯦ ꯐꯅ ꯌꯥꯝꯕꯅꯤ나 ꯀꯩꯁꯨ ꯆꯟꯗꯦꯕꯀꯣ, ꯑꯅꯤ ꯊꯣꯛꯅ ꯆꯥꯔꯦ. ꯑꯗꯣ ꯑꯍꯥꯟꯕꯗꯗꯤ ꯍꯥꯏꯅꯕꯅꯦꯕ, ꯍꯥꯏꯗꯤ ꯃꯤꯈꯨꯟꯒꯤꯁꯨ ꯃꯌꯥꯝ ꯂꯥꯛꯏꯅꯀꯣ, ꯂꯥꯛꯄꯗꯨꯅ ꯃꯤꯈꯨꯟꯒꯤ ꯍꯥꯟꯅ ꯄꯤꯖꯅꯕꯒꯤ ꯍꯥꯏꯕꯗꯣ. ꯑꯗꯣ ꯊꯦꯡꯁꯨ ꯊꯦꯡꯉꯦꯕꯀꯣ, ꯍꯥꯏꯗꯤ ꯄꯨꯡ 2ꯗꯅꯤ ꯁꯤꯁꯦ, ꯄꯨꯡ 2 ꯇꯥꯔꯦ. ꯑꯗꯨꯅ ꯊꯦꯡꯅꯔꯛꯑꯦ, ꯆꯥꯛꯁꯨ ꯂꯥꯝꯅꯔꯛꯑꯕꯅꯤꯅ ꯃꯤꯈꯨꯟ ꯏꯈꯨꯟ ꯍꯥꯏꯕ ꯂꯩꯇ꯭ꯔꯦ. ꯆꯥꯛꯅꯕꯨ ꯂꯥꯝꯃꯛꯑꯗꯤ ꯅꯠꯇ꯭ꯔꯥ. ꯑꯗꯣ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯩꯅꯅꯦ ꯁꯤꯁꯦ ꯃ꯭ꯌꯨꯠꯇ ꯊꯝꯃꯕꯅꯤ. ꯀꯩꯒꯤꯅꯣ ꯍꯥꯏꯗ ꯆꯥꯛ ꯆꯥꯅꯕꯒꯤ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯆꯥꯛ ꯆꯥꯅꯕ ꯃꯇꯝꯗ ꯂꯥꯡꯅꯕ ꯈꯨꯂꯥꯡꯁꯤꯗꯤ ꯍꯥꯏꯅ ꯀꯥꯟꯅꯔꯔꯣꯏ, ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯈꯪꯉꯤꯗꯨꯅꯦꯕ. ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯂꯩꯍꯧꯔꯦ. ꯑꯗꯨꯅ ꯁꯦꯀꯦꯟꯗ ꯑꯃꯨꯛ ꯆꯥꯔꯅꯤ ꯍꯥꯏꯗꯅ. ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯈꯣꯏꯁꯨ ꯁꯦꯀꯦꯟꯒꯤ ꯊꯥꯕꯗꯣ ꯉꯥꯏꯅ ꯂꯩꯔꯦ. ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯐꯥꯏꯅꯦꯜꯂꯤ ꯆꯥꯔꯦ. ꯑꯩꯈꯣꯏ ꯆꯥꯕꯗꯗꯤ ꯄꯨꯡ 3 ꯇꯥꯔꯦ ꯃꯌꯥꯝ. ꯑꯗꯨꯒ ꯆꯥꯕ ꯇꯣꯛꯄ ꯂꯣꯏꯔꯒ ꯗꯈꯤꯅꯥꯗ ꯄꯨꯈꯝ ꯑꯃꯃꯝ ꯌꯦꯜꯂꯦ. ꯄꯨꯈꯝ ꯑꯃꯒ ꯂꯨꯄꯥ 10ꯒ ꯌꯦꯜꯂꯦꯕꯀꯣ. ꯑꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯌꯦꯟꯕ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯂꯩꯁꯥꯕꯤꯒꯤ ꯀꯣꯟꯅ ꯌꯦꯟꯒꯦꯅꯅꯦ ꯑꯗꯨꯒꯤ ꯊꯝꯍꯧꯕꯅꯦꯕ. ꯑꯗꯣ ꯍꯧꯖꯤꯛ ꯑꯅꯨꯅ ꯌꯦꯜꯂꯤꯅꯤ ꯑꯃꯃꯝ ꯇꯧꯅ. ꯑꯗꯨꯒ ꯑꯩꯁꯨ ꯁꯤ ꯂꯧꯔꯅꯤ, ꯑꯗꯨꯒ ꯌꯨꯝꯗ ꯆꯠꯂꯅꯤ ꯃꯌꯥꯝ. ꯑꯗꯨꯒ ꯃꯌꯥꯝ ꯉꯥ ꯇꯪꯕꯒꯤ ꯚꯤꯗꯤꯑꯣꯗꯤ ꯑꯩ ꯂꯧꯍꯧꯗ꯭ꯔꯦꯕꯀꯣ ꯉꯝꯗꯗꯅ. ꯑꯗꯨꯒ ꯁꯤꯁꯤꯅ ꯅꯦꯛꯁ ꯗꯦꯒꯤ ꯅꯨꯡꯗꯥꯡꯗ ꯑꯣꯏꯗꯣꯏꯅꯤ. ꯑꯩꯈꯣꯏ ꯁꯦꯕꯥꯔꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯂꯩꯗꯅ ꯋꯥꯈꯤꯕꯁꯤꯡꯗꯣ, ꯑꯗꯨꯗꯣ ꯌꯦꯟ ꯄꯤꯖꯔꯤꯕꯀꯣ. ꯑꯗꯨꯗꯒꯤ ꯊꯣꯡꯉ ꯆꯥꯔꯤꯅꯤ. ꯑꯗꯨꯅꯤ ꯃꯌꯥꯝ, ꯏꯕꯣꯛꯇꯣ ꯅꯨꯡꯉꯥꯏꯕ ꯃꯐꯝꯗ ꯂꯩꯕ ꯑꯣꯏꯁꯅꯨ. ꯚꯤꯗꯤꯑꯣꯁꯦ ꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ. ꯃꯊꯪꯒꯤ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯐꯪꯅꯔꯁꯤ. ꯕꯥꯏ ꯕꯥꯏ.